ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯇꯨꯞꯁꯤꯟꯅꯤꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯍꯤꯡꯕꯤ-ꯂꯥꯏꯔꯤꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁꯦꯔꯥꯝ ꯖꯥꯏꯔꯥꯁ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯀꯨꯟꯃꯥꯊꯣꯏ ꯁꯨꯕ ꯆꯍꯤ ꯆꯥꯗꯨꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯥꯏꯟꯁ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯨꯞ ꯉꯥꯛꯇꯅ ꯆꯠꯊꯔꯛꯂꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯐꯅ ꯆꯥꯎꯈꯠꯂꯕꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯇꯝꯅꯕ ꯈꯣꯠꯅꯕ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯔꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯏꯃꯨꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯧ ꯂꯥꯡꯅꯔꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨꯗ ꯆꯩꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯁꯥꯈꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯇꯥꯅꯗꯅ ꯉꯥꯡꯂꯤ ꯆꯩꯔꯤ ꯍꯩ ꯀꯥꯟꯅꯗꯕꯗꯅꯦ ꯃꯔꯩ ꯃꯔꯥꯒ ꯇꯧꯒꯅꯨꯀꯣ ꯅꯪꯅꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯂꯣꯌꯨꯝꯕ ꯃꯃꯥꯅ ꯇꯥꯅꯗꯅ ꯉꯥꯡꯕꯗꯨꯗ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯏꯃꯥ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯀꯔꯤ ꯑꯃꯨꯛ ꯀꯥꯟꯅꯒꯗꯧꯔꯤꯒꯦ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯍꯩ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯂꯩꯅꯤ ꯍꯥꯏꯅꯦ ꯉꯁꯤꯗꯒꯤ ꯍꯧꯅꯤꯅ ꯑꯗꯨꯛ ꯐꯖꯅ ꯑꯣꯖꯥꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯊꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯀꯨꯁꯤ ꯇꯧꯕꯒ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯏꯜꯂꯕꯗꯤꯅꯦ ꯏꯆꯥꯅ ꯂꯩꯌꯨ ꯍꯥꯏꯕꯗ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯂꯣꯌꯨꯝꯕꯅ ꯍꯣꯏ ꯑꯩꯅꯦ ꯅꯣꯏꯒ ꯂꯩꯔꯕꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯀꯗꯕ ꯃꯥꯜꯂꯦ ꯆꯠꯆꯈ꯭ꯔꯒꯦꯗ ꯂꯩꯖꯔꯨꯔꯒꯦ ꯍꯣꯁꯇꯦꯜꯗ ꯑꯗꯨꯗꯤ ꯄꯣꯠꯆꯩꯒꯗꯨ ꯌꯣꯝꯁꯜꯂꯨꯗꯅ ꯁꯥꯈꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯂꯣꯌꯨꯝꯕꯁꯨ ꯃꯄꯥꯜꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯐꯣꯟꯗꯣ ꯃꯦꯠꯂꯤ ꯇꯟꯖꯥꯗꯨꯗꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯥꯎꯇꯣꯟꯒꯤ ꯐꯣꯟ ꯂꯥꯛꯄꯗꯣ ꯂꯣꯌꯨꯝꯕ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯑꯦ ꯅꯪꯗꯤ ꯁ꯭ꯇꯗꯤ ꯀꯦꯝ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯆꯪꯅꯕ ꯇꯧꯔꯤꯅꯦ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯆꯤꯊꯩ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯉꯥꯏꯈꯣ ꯃꯗꯨꯒꯤ ꯁꯥ ꯃꯥꯟꯕꯗꯨꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯅꯥꯎꯇꯣꯟ ꯅꯣꯛꯂꯒ ꯂꯥꯛꯀꯅꯤꯅꯦ ꯃꯥꯒꯅꯦ ꯑꯩꯒꯅꯦ ꯆꯠꯅꯕ ꯇꯧꯔꯤꯁꯤ ꯍꯩ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯥꯜꯂꯦ ꯃꯃꯤꯠꯁꯦ ꯐꯩꯅꯒ ꯌꯦꯡꯉꯛꯏꯅꯦ ꯏꯇꯥꯎ ꯂꯣꯌꯨꯝꯕꯅ ꯌꯥꯔꯦ ꯊꯝꯃꯣ ꯆꯪꯉꯝꯗꯥꯏꯁꯤꯗꯅꯦ ꯒꯦꯝꯒ ꯑꯃꯨꯛꯇ ꯄꯦꯟꯅ ꯁꯥꯟꯅꯔꯛꯈꯤꯒꯦ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯂꯣꯌꯨꯝꯕ ꯒꯦꯝꯗꯨ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯍꯦꯛ ꯁꯥꯟꯅꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯒ ꯊꯑꯣꯏꯅ ꯋꯥꯈꯜ ꯆꯪꯕ ꯅꯠꯇꯦ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯊꯤꯟꯅꯅꯕ ꯃꯄꯥꯒ ꯊꯣꯔꯛꯂꯤ ꯁꯥꯈꯤꯅ ꯍꯩ ꯐꯖꯅ ꯆꯠꯂꯨꯀꯣ ꯉꯥꯎꯁꯤꯟꯅꯒꯅꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯥꯏ ꯆꯪꯉꯨꯀꯣ ꯂꯣꯌꯨꯝꯕ ꯃꯉꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯃꯄꯥꯒ ꯂꯥꯛꯂꯤ ꯃꯄꯥꯅ ꯅꯪꯕꯨ ꯄꯔꯤꯈ꯭ꯌꯥꯁꯤꯕꯨ ꯄꯥꯁ ꯇꯧꯒꯗꯧꯔꯤꯕ꯭ꯔꯣ ꯄꯥꯁꯀꯤ ꯋꯥꯕꯨ ꯀꯩꯅꯣ ꯄꯥꯕꯨꯡ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯒꯅꯦ ꯐꯦꯜꯒ ꯑꯣꯏꯔꯛꯂꯕꯗꯤꯅꯦ ꯄꯥꯕꯨꯡꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯀꯣ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯛꯂꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯌꯥꯝꯅ ꯆꯥꯎꯏ ꯁ꯭ꯀꯨꯜꯗꯣ ꯃꯦꯟ ꯔꯣꯗ ꯌꯨꯝꯂꯛꯇ ꯁꯥꯕ ꯁ꯭ꯀꯨꯜꯗꯨꯗꯤ ꯅꯠꯇꯦ ꯈꯨꯡꯒꯪꯑꯣꯏ ꯇꯧꯕ ꯂꯝꯗ ꯁꯥꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯨꯗꯒꯤ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯈꯔ ꯁꯥꯡꯅ ꯆꯪꯂꯒ ꯂꯩ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯔꯦ ꯂꯣꯌꯨꯝꯕꯒꯤ ꯃꯄꯥ ꯑꯗꯨꯒ ꯑꯣꯖꯥ ꯑꯃꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯍꯣꯏ ꯑꯗꯨꯕꯨ ꯃꯥꯁꯦ ꯃꯊꯣꯡ ꯈꯔ ꯆꯥꯗꯕꯅꯤ ꯅꯣꯏꯅꯅꯦ ꯐꯖꯅ ꯑꯃꯨꯛꯇ ꯁꯦꯟꯅꯔꯛꯑꯣ ꯂꯥꯏꯔꯤꯛꯅ ꯃꯔꯣꯟ ꯑꯃ ꯍꯩꯇ꯭ꯔꯤꯕ ꯋꯥꯔꯗꯦꯟꯗꯨꯅ ꯁꯥꯔ ꯑꯗꯨꯒꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯂꯒꯅꯦ ꯀ꯭ꯂꯥꯁꯁꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯁꯤꯗ ꯂꯥꯏꯔꯤꯛꯁꯨ ꯅꯤꯡꯊꯤꯅ ꯄꯥꯍꯟꯕꯅꯤ ꯂꯣꯌꯨꯝꯕꯒꯤ ꯃꯄꯥ ꯑꯗꯨꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯏꯆꯥꯁꯦ ꯈꯔ ꯄꯨꯁꯤꯟꯕꯤꯔꯣ ꯁꯥꯔ ꯍꯣꯏꯅ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯂꯣꯌꯨꯝꯕꯒꯤ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯣꯌꯨꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯥꯛꯂꯣ ꯆꯪꯂꯁꯤ ꯂꯝꯕꯤꯁꯦ ꯈꯖꯤꯛꯇꯤ ꯁꯥꯡꯕꯅꯤ ꯈꯔꯁꯨ ꯑꯗꯨꯝ ꯁꯨꯛꯄꯅꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤꯗ ꯍꯥ ꯂꯣꯌꯨꯝꯕ ꯅꯣꯛꯂꯒ ꯁꯥꯔ ꯈꯪꯖꯩꯌꯦ ꯁꯤꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯤꯕꯅꯤꯗ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅ ꯀꯔꯤꯕꯨ ꯑꯣꯏꯔꯕꯅꯣ ꯃꯄꯥ ꯑꯃ ꯍꯦꯛ ꯂꯥꯟꯕꯒ ꯂꯥꯏꯕꯛꯇꯣ ꯑꯍꯨꯝꯂꯛ ꯐꯠ ꯀꯠꯂꯤ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯌꯧꯔꯔꯦ ꯅꯨꯄꯥꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨ
class 10 gi oina namna laibani metric tharamdagi study game gi damakta warden aduna nangi kana ne ashomda leire asida nakhoi mari leigadabani mi amadi hayengdagi oina laklani haibra karino masu hairakpani ningthina lehoroko aduga ne aikhoina time table ama tholkani adugi matung inna noina chatkadabani loyumba taribra tasinadribra mana kongdo hotli hoi sir warden dusu amuktang koini yenglamnaga parents lakpa sing aduga waris hananabani haidana school lomda mukshatkri loyumba magi mapot masai singdo manungda pusilaklaga famlam libani pa ani du uwada lukham pai yamna harauna aya noisu aiga taraba nautona sakta thia nanga pungadaba se tanbuta leida aidi loyumba noklaga kiragana ne chatkro aidi thabak khara tawdoribo magi mapot masai singda lokthoklaga khara thamli aduga aruba sing aduna tarang manungda hapchinkri thariba phamung adu mathak makha ani laibani loyumbana bed share sina kamai tawuno hiyaina hayeng so mala kani haibra kainoma haibani ne nangdi maga share tawba taredana mathak makha dudi apam pamba ai mathakta yanakre ahum du sungi hak wari sanari mapanda langbagi khonjel su yamna ta makhoi gi rum tamna sangna bada lang laduna sangna khibagi nge haki matung mi su ayama sangna rakli hostel adugi ground da assembly macha masu tawri principal aduga warden aduga na sanagadaba rule khai microphone aduda loinamak hana lauthorakli ayukta school da class tawgani aduga numidang pung 6 fauba class amasu tawgani atai matamdi hostel da loina pagani aduga sayolamada ahumlak tv yenghangani assembly adu so sumna loisin kiduna makhoi gi kada sadra singa du sangnakri asomgi gal hostel adu so adu maksap manana tawram pung adu thengsinkri numitumadi laktaba yaubana class tawkhidri hayengdagi phachena horani haidana mayamdo warden aduna kaurakpagi matung inna kitchen lairiba domda dinner gi damak loinamak sangnarakli loyumbana ahanba numitnina dap tawriba malina naga thongdana hiyaina aduna tradi muloidro moy nautona ai nga maru manba haiteba bai amukta manbirakero loyumbana ai loisa thu haibro ha saktuga thunapso sidia warden do karibu ning singlakpano khangdi khangai hairi haima ai di karino makaure dena noibo kenal ga amate hek purakna dabro mayam do pura i haiba suyawi purakti haiba suyawi warden duna phare aina piragi mai se sang yam naidabani ai khoigi kuksidane tharaga leheluraki loyumba warden do tananaba sir library da horror gumbagi lairika leitabra warden do noglakti haubu suutti ha leramgani da paning librane hoi sir wari macha ama paraga tumba aduna khara tumba nungai da mal warden do hantakti khajik noglaklaga phare horen chabul oiraga ne thiruro top floor sidani hostel si thoidok na chaw floor pulap na mangalai loyumbo khoina lairi baduna third tani aduga kitchen sina ground floor ni mayamadu sak saba loina khiduna magi ka da sangnarakli loyumbana bai library phawudan kaminarusi nautona ngamdre ai natom da karuso hiyaisu yamwarida nathanda ko karaga lawruso loyumba sauna matau singbu yenglaga hoi sanglo tumbiruro makhoi gi kadi stair ge hek thangnana lai loyumba mathakta mathanta gam karakli library adu yauraduna thong du khangang hangdui ana koina sangna rudabagi iful ngakta paithoraklam loyumba manungda sanglaklaga maidu on tawkhibaga thalamliba bulb singadu fat ngan khanarakli on thokna su sauna thami library si loyumbana wow ai khoigi school gi daidi sinabu henu sawine tapna sangsin duna yengba hawi horror o asongi kasin sigisi maline
Loyumba sang silak lagi yeng. Mani, horror gi lairik khara yaurami. Lairik singi title adu tapna pai. Asengba thokiba thawdok singi wari oiraba mali. Lairak amamba lambi fisako lonthok tabi. Loyumba lairik singdu dagi lonthok tabi haiba lairik adu tapna lokthoi. Lairik tu hek lokthok pada lairik adu kana gumba amana yalak pugum singbada irum lumba ama khajik phauki. Loyumba lairik adu pairaga thoglak pahawbada asonggi lairik thamliba lom tu dagi lairik singdu mathanta grang grang ontharakli. Loyumba khangladuna hai as khangine he. Loyumba fachang silaklaga lairik singadu khunge tawbaga maidu futmutki. Maidu hek mutkibaga makhagi floor dagi satra singna lawbagi khonjel tarai yamna harauna. Loyumba lairik singdum mara ga tapna thangkatli. Mana pairik liba lairik adu thangkat khraga ona taina ba lairik amu oina pairaga yamna thuna thokri. Adubu mani hek thokibaga lairik singdum makhada loina mak amuk pulak pudruk kelaki. Maning oirap kanagomba amana sor sauna honduna Loyumba bu yenglaga lehori. Magi ka hek yaurakpaga mulang mamaidu suloy na magfat lakli. Amok sumayam do lahori. Loyumba nauton gi manakta famtharak laga. Wari page tasi. Hiyay mathakdagi non tharak laga. Kay wari no yamna kiba oiradine phai. Kiba natradine ay taning deko. O kiniye lonthok tabi hai kibani. Hairaga title dugu yenglakpadadi lairik to onaramli. Nautona kaidagi lonthok tabi no sidia. Ahingba lairik haibani ne. Loyumbana as onarene ay amukta seloge. Yaina yare adudum paro otanagi. Loyumba harauna bai sidi wari manga yawine karamba hana pasige. Hiyay lairik to thangkat laga yengi. Atay amata taning dida. Ahingba lairik se. Ikiba nupi sige punsi wari sidum taningine amukta paro. Loyumba sauna. But ki wari pasi haraga punsi wari amukta warakli. Facing the fat fakto warakpana matek ama parai. Ahigi ming isan koy. Loyumba yamno usitana. Ahigi ming isan kaina yamno pagtabado. Makha parai. Ay yamna laibak thina poki. Wa ngang magi sakti su pokpadagi yawarti. Aduga ay saksu yamna tirami. Adubu ayna sikraba matongi photo ni. PS number 107 na naklibado. Hiyay tapna. May kone. Kainom tawdro. Nang napari na po. Hawra bro. Loyumba na. Kaidoge harise. Nang napari na po. Saw napari bro. Loyumba na. Kaidoge harise. Amuk taga paro ni. Garmar ama isoy ba man ba? Loyumba hanna amuk ka parai. Ay, laibak yamna thina poki. Wa ngang bagi sakti su pokpadagi yaurakti. Aduga, ay saksu yamna tirami. Adubu ayna sikraba matungi photo ni. Base number 107 na naplibado. Hiyay na. Kainomi soy dro. Tu, kainomi soy ba? Naukton su. Mana ina ayna sikraba matungi photo ni napliba hairiba sibu grammar mo soidro. Mana sikrakan gi photo naplagana kamaina mana iramliba ha. Loyumba makok to hotlaga as khangdreda amukti yengi hairega phaktorakli. PS number 107 adubu naplamliba photo do ubada Loyumba lairik ka loina maklaktana langki. Auton di khajik nupi gumnaga tauri laurei. Hoima! Loyumba na. Asigu wari se paba yaba natida. Kaino ba? Hiyay na. Hais, miyun se ayaw rehe idea. Loyumba lairik to kunkat laga magi beta kakat kri. Aduga marup anidu buta na nabalaurei. Good night! Hausiki masakto na ay mangdaga wat kadaba mali. Makoy hit
ngihaki matungda tumthakibaga lairik to mathanta pakthораklaga phase number 107 da chaplekri mani yamna ki masin du su machet pholi mamai du su yotpi kharan yungli makhuchu nama yaudi makhonga du su amatta yaudi numitumadi asumna sum hokri mathangi numini loyumba hek hogalakpaga ngarang mana langkhiba lairik adu yengai adubu lairamdre mana khanbada mamanaba ani aduna khunkhatlamani haidana khallibani nautona hogalagane sar hoine school da laoi class tongni loyumba sat kum tharaklaga washroom du da sangkhiduna mamai mami ta thokladuna thorakli makhoi nupa khai singdasu school tamna satkhiduna class yaukri class yaururi aduga halakpadani makhoi kaagi mayada karigomba ama leplambadagi fatchangkhibadu loyumba mami khajikti sui shomna warden nupa macha amaga changai warden na loyumba tananaba mongda ibunga loyumba sini noiga ka puni hairibadu khangumganida loyumba makhoi chap manana nipa amadadu yengai adubu nipa adugi sakphamdudani makhoi no sugatkhiba sugalibagi maram karisu natte nipa adu lairikti hai adubu miga tinaba iya yadaba wa sungangangdaba makuk sakli tawba nipani nupa adugi maming nongpo nipa ahom aduda munna yengai ahom adu khara hainadraduna makhoigi kada fat changkri nongpoksu adumak tuminna sanglaklaga matau karamna khangmano khangdi loyumbana tumliba famung adugi makhada thariba famung aduda magi purakliba mapot machai pumnamak thami ahumdusu nipaduna tawribaduda munna yengduna lei makhoi su asumi yenglingai nipadu fat lai thoraklaga makhoi ahumbu amuktang yengai loyumba khangboi kaiboy ito nongpok haibadaina nongpok loyumbada munna yenglaga karimata khumlakpi magi mathau ta khom thokpado dumak tawraga lei asumna matamnadi adum hausenkri makhoi numidangi school class taunanabagi damakta setnanaba thoknaraklei nongpokka aduda kirap yenglamlaga thoklai masaidigi nongpoki matau yengliba nauktondo khajik kirap loyumba khaktananaba mongda hairi loyumba sigi mira sara khangdaba masangliba sibu kasidagi kari no toksima maliko aidi ki kosa loyumba tuminna layo haidana ingit tawrai makhoya sum lakpana school ladu yoksilakadawri hiyai ngasai warden na laibakkat khiba mapadu yorakpaga masu karino khangda haifet yengthuklubani adubu karino khangdaba ama asong marak aduda fan chongsin khibado hek uhore hiyai karino khanjanaduna adumak laklei school yauraduna nipi singsu loinama class da famlaga leiramki nipa singadu su sanglakladuna famli class tungi hak tawrakpagani maido khangu mutkri nongpok ngasai makai wa nganglamdabado loyombagi matungda tapna kawrai loyumba khangna kai kanano ama mamarak aduda kanabu su uge fangdi ocha nupi aduna ai kendalla karino angta lawru khige ko mutkradi pakna laklaroi maise oza adu phone gi flash adu fat thalaga thokri oza adu gi flash gi mangala aduda kagi thom lairiba dustbin thamliba domda kanagom ama yamna kina tasilaga laibagom mami yama loyumbana uhoi loyumba mami tu khare suglap thongi marumda tachin khiba mafam aduda yengi adubu kari su uge fangdi shupnagi karino khangdaba irang langba anikhak mangonda yenglakpagom uri yamna tapna kawrai maningdagi loyumba tanada mongda loyumba amuk maningda fat onthorlaga kawro maningduda family ba mi khaidudi karimata khumlaklamdi loyumba nakalda laithoraklaga naukton tananaba naukton su kaino bai loyumba amuk khumi kaim tawdi
ꯂꯥꯡꯂꯔꯤꯉꯩ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯤ ꯑꯃ ꯆꯪꯂꯛꯈꯤꯕꯒꯨꯝ ꯒꯝ ꯍꯥꯏꯗꯅ ꯂꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯥꯇ꯭ꯔ ꯈꯩꯗꯨꯗꯤ ꯇꯨꯃꯤꯟ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯂꯣꯌꯨꯝꯕ ꯃꯨꯟꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯑꯃ ꯆꯪꯂꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯤꯕꯗꯨ ꯎꯔꯤ ꯃꯤꯗꯨ ꯈꯔ ꯁꯨꯛꯅ ꯆꯤꯡꯂꯛꯏ ꯇꯟꯖꯥꯗꯨꯗꯅꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨ ꯆꯪꯂꯛꯂꯤ ꯃꯈꯣꯏꯗꯁꯨ ꯀꯦꯟꯗꯜ ꯈꯔ ꯄꯤꯔꯛꯂꯝꯃꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯁꯦ ꯀꯦꯟꯗꯜꯁꯦ ꯑꯃꯃꯝ ꯆꯨꯈꯠꯂꯛꯀꯦꯀꯣ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗꯒꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜꯗꯨ ꯑꯃꯃꯝ ꯁꯤꯟꯕ ꯊꯨꯡꯅ ꯕꯦꯟꯆ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯌꯦꯜꯂꯛꯏ ꯂꯣꯌꯨꯝꯕꯁꯨ ꯑꯃ ꯂꯧꯍꯧꯔꯤ ꯑꯣꯖꯥ ꯅꯨꯄꯤꯗꯨꯅ ꯀ꯭ꯂꯥꯁꯇꯨ ꯃꯊꯪ ꯁꯨꯝ ꯆꯠꯊꯈꯤꯕꯅ ꯄꯨꯡꯗꯣ 7 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯤ ꯑꯣꯖꯥꯗꯨꯅ ꯉꯁꯤꯒꯤꯗꯤ ꯀ꯭ꯂꯥꯁꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯥꯞꯆꯤꯜꯂꯒ ꯊꯣꯛꯂꯛꯂꯤ ꯂꯣꯌꯨꯝꯕ ꯍꯣꯏꯅ ꯃꯅꯤꯡ ꯏꯊꯪ ꯊꯪꯅ ꯏꯟꯅꯔꯛꯏ ꯂꯣꯌꯨꯝꯕꯅ ꯚꯥꯏ ꯀꯩꯒꯤꯅꯣ ꯅꯨꯃꯤꯗꯥꯡ ꯃꯩ ꯃꯨꯠꯂꯤ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯒ ꯂꯦꯝ ꯊꯥꯟꯒꯤꯗꯤ ꯂꯩꯇꯗꯅ ꯀꯦꯟꯗꯜ ꯑꯃꯃꯝ ꯊꯥꯜꯍꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯅꯥꯎꯇꯣꯟꯅ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯀꯩꯅꯣꯅꯤ ꯍꯤꯌꯥꯏꯗꯤ ꯒꯝ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯣꯌꯨꯝꯕꯒ ꯅꯥꯎꯇꯣꯟꯒ ꯃꯅꯤꯡꯒꯤ ꯁ꯭ꯇꯤꯌꯥꯔ ꯑꯗꯨ ꯁꯨꯝ ꯀꯨꯝꯊꯔꯛꯂꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯨꯗ ꯁ꯭ꯔꯣꯠ ꯇꯧꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝꯅꯁꯨ ꯐꯥꯎꯔꯛꯄꯗꯨꯗ ꯂꯣꯌꯨꯝꯕ ꯐꯠ ꯑꯣꯟꯊꯣꯛꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇꯁꯨ ꯂꯩꯔꯝꯗꯦ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯅꯣꯡꯄꯣꯛ ꯐꯠ ꯐꯥꯎꯖꯦꯜꯂꯛꯄꯗꯨꯗ ꯂꯣꯌꯨꯝꯕ ꯈꯪꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯅꯔꯤꯕ꯭ꯔꯣ ꯅꯣꯡꯄꯣꯛ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯝꯊꯕ ꯍꯧꯔꯛꯂꯤ ꯍꯟꯗꯛꯁꯨꯅꯤ ꯇꯞꯅ ꯁꯤꯠꯂꯒ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯕꯅꯤ ꯅꯨꯄꯤꯅ ꯃꯁꯤꯡ ꯌꯥꯝꯕꯅ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯣꯏ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯈꯩꯗꯣ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯃꯄꯥ ꯑꯗꯨ ꯌꯧꯗꯨꯅ ꯆꯪꯂꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯤꯄꯥ ꯈꯔꯇꯃꯛ ꯉꯥꯏꯔꯤ ꯅꯥꯎꯇꯣꯟꯅ ꯚꯥꯏ ꯇꯨ ꯑꯁꯤꯒꯤꯁꯤꯗꯅꯦ ꯍꯩ ꯌꯥꯝꯅ ꯄꯥꯟꯕꯅꯤ ꯍꯦꯛꯁꯤꯔꯣ ꯂꯣꯌꯨꯝꯕꯅ ꯅꯥꯎꯇꯣꯟꯗ ꯌꯦꯡꯂꯛꯂꯒ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪ ꯍꯦꯛꯂꯨꯔꯁꯨ ꯁꯠꯂꯛꯑꯣ ꯊꯦꯡꯂꯅꯤꯀꯣ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯁꯤ ꯍꯥꯏꯔꯛꯂꯅꯤ ꯃꯈꯣꯏꯅ ꯍꯦꯛ ꯂꯥꯏꯕꯛ ꯀꯠꯄ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯣꯡꯄꯣꯛꯇꯨ ꯃꯗꯨꯁꯨ ꯂꯥꯏꯕꯛ ꯐꯠ ꯀꯠꯂꯤ ꯂꯣꯌꯨꯝꯕ ꯇꯞꯅ ꯁꯣꯜꯂꯤ ꯑꯁꯤꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯃꯈꯣꯏꯅ ꯂꯥꯏꯕꯛ ꯍꯦꯛ ꯀꯠꯂꯤꯕꯁꯤꯕꯣ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯂꯣꯌꯨꯝꯕ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯣꯡꯄꯣꯛꯅ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯊꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯡꯄꯣꯛ ꯅꯪ ꯃꯊꯛꯇ ꯇꯨꯝꯃꯨ ꯑꯩ ꯃꯈꯥꯗ ꯇꯨꯝꯒꯦ ꯅꯣꯡꯄꯣꯛ ꯍꯔꯥꯎꯕ ꯃꯥꯜꯂꯤ ꯃꯌꯥ ꯈꯖꯤꯛ ꯎꯅ ꯅꯣꯛꯂꯒ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯗꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤ ꯂꯣꯌꯨꯝꯕ ꯅꯣꯡꯄꯣꯛꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯡꯄꯣꯛ ꯅꯪ ꯋꯥ ꯉꯥꯡꯕꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯣꯡꯄꯣꯛ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯛꯂꯒ ꯃꯀꯣꯛꯇꯨ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯉꯥꯡꯗ꯭ꯔꯤꯕ ꯅꯣꯡꯄꯣꯛ ꯍꯟꯗꯛꯇꯤ ꯀꯔꯤꯃꯇ ꯈꯨꯝꯂꯛꯇ꯭ꯔꯤ ꯇꯟꯖꯥꯗꯨꯗꯅ ꯍꯤꯌꯥꯏ ꯂꯣꯌꯨꯝꯕꯕꯨ ꯀꯧꯔꯛꯏ ꯂꯣꯌꯨꯝꯕ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯣ ꯂꯤꯁꯦ ꯂꯣꯌꯨꯝꯕ ꯈꯨꯝꯂꯛꯏ ꯂꯥꯏꯔꯤꯛꯇ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯏꯗꯤꯅꯦ ꯄꯥꯏꯗꯦ ꯍꯤꯌꯥꯏ ꯉꯛꯅ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯇꯟꯖꯥꯗꯨꯗ ꯅꯣꯡꯄꯣꯛꯀꯤ ꯇꯥꯔꯪꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕꯒꯨꯝꯅ ꯒ꯭ꯔꯪ ꯍꯥꯏꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯍꯨꯝꯗꯨ ꯄꯨꯂꯞ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯇꯥꯔꯪ ꯑꯗꯨ ꯇꯝꯅ ꯌꯦꯡꯉꯛꯏ ꯅꯣꯡꯄꯣꯛꯁꯨ ꯄꯥꯈꯠꯄ ꯃꯇꯧ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯃꯇꯤꯟꯁꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯤ ꯂꯣꯌꯨꯝꯕ ꯅꯣꯡꯄꯣꯛꯇ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯅꯣꯡꯄꯣꯛ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯂꯝꯗꯕ ꯅꯣꯡꯄꯣꯛ ꯉꯥꯡꯂꯛꯂꯤ ꯇꯥꯔꯪꯁꯦ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯄꯅꯤ ꯂꯣꯌꯨꯝꯕꯅ ꯀꯔꯤꯅꯣ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯅꯣꯡꯄꯣꯛ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ ꯍꯤꯌꯥꯏꯅ ꯌꯥꯔꯦꯁꯦ ꯑꯃ ꯑꯣꯏꯅ ꯂꯧꯔꯨꯔꯁꯤ ꯉꯝꯗ꯭ꯔꯦ ꯃꯩꯁꯨ ꯂꯥꯛꯂꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅꯁꯨ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯅ ꯀꯧꯔꯛꯄꯗꯒꯤ ꯂꯣꯌꯨꯝꯕ ꯍꯤꯌꯥꯏ ꯑꯃꯗꯤ ꯅꯥꯎꯇꯣꯟ ꯂꯣꯏꯅꯃꯛ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯕꯨ ꯅꯣꯡꯄꯣꯛ ꯃꯥꯒꯤ ꯇꯥꯔꯪ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯔꯪꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯨꯞ ꯂꯥꯎꯅ ꯊꯥꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥꯗꯨ ꯊꯦꯛꯂꯒ
Kaino ba? Nang nayamna lamhili ba sibo? Ay isa niko. Ay nasawrakladi nang. Asyum na nongpok siyo adumak makhada kumkredo. Saktuk laba matungda makoy ngihak lairik laisu pana na bani hayda na hayrak padagi. Makoy gi kaduda lairik ado panay. Loyum bana. Itaw, nang asengba-lairik to payda ba niya? Naukton gi hiyay ga chak mana na. Mina paydi hayraga. Maduna wari sanari bado nongpok mun na mun niyingli. Nongpok ki mityeng aduga loyum baga het mitchanaruri. Loyum ba mityeng adu kauktak sana hiyay da hayfet lay sali. The warden susik laklam laba matungda may mutal ani tumna na batawro hayram laga amuk thokri. Hiyay mataw da yeng laga. Itaw silo, yarem ni. May mutal ani hayribasi. Loyum ba hanggoyrap makhong adu thangdu na bit tu da kakhatkri. Nongpok na matakta tumbani. Hay baga tau baga may du sumutatkri. Loyum ba ngasi si mahakarino maitaw tawi. Masado su ihay hayning dapat tu sung mahihik pauri. Mamit ado sapu muklaw na pangla na magi bet ki matakta layri ba nongpok na tumli ba bet tu da kachil da sang silaga karak tu dagi yengli. Ado bukarino kandi amam bamarak ado da irang lang ba mamit anikak hana na karak ado da yeng do na layramli. Loyum ba laway luton gi samdo sap-sap yungki. Masapum ba akiba na yom silagli. Fayup to na masapum do supsili. Lenglak pagi mawong da mataki beto krek-krek hayda na yam na toy na tawrakli. Loyum ba yeng su yeng ning kisuki fayup ado amuk su haydok to ni yenglak patati uba fangli tarang tamli ba kachina do da amu ba karino kang da mamasang sili ba do. Ado sumun na yung salwada, mamito irang langkay, fat ondo ni yung lai. Loyum ba faysup ado na amok, masyapong ba fat law na kupsin do na laikri. Matanggi ayog angan ba da, mayam do ngayhak warden na do na, walking putokli. Walking hanselak laga, masyado singdok lo hayram laga, warden do sumagi kada do maksangki. Mayama do masa sengdok na raba matung hostel gi pulap ham duna lairik papam ka mayaw riba duda sang narak laga baba hong narakli. Pun na lairik baba hay bagi wani wari di adumak yawrak patabani. Loyong ba wari hori. Bay, kainom hayura. Ngarang kainom tingna bayawani. Hiyay kanata kini kanduna tapna yarak tangang laduna hayri. Lairik ni haktang pa ba sida wari amuk tawrak tradiyatra bro. Kaino hayro si, sasat. Ado bro, ngarang si. Tansado da warden na na. Lairik ni haktang pa ba da wari sanagum siko, yaban na tro. Loyong ba mahak na hayram gay tawawahay do kay kitri. Chap lepkri. Hiyay sufat tamak yang laga mataw do onchen kri. Nong pokti lairik pari bra padri bra boy adugi maning ado hangtok le hairaga kari no iri mani iri bawaro to di horen angangama madu iri basyamay do machet ama shegay do na loyong batam na lang silay non thado na lairik paramba na kanana lang naglibano hayba do di kangaudri ado bo faktok to ni yenglo badadi tharam liba mapum di phada bawahay kara do hik uri Loyong ba mangag tulay do na kanana lang naglibano kay do na ngayhak ti ko yeng lamlaga masu amuk noon tagri. Matamado da nongpok masado ihay hay na daba. Kanja na ba gyan itataram daba dagi gyan lakpagi mawong da tingag mayngag na na mayamado da yengay. Wakal da sukan ba dilipti. Karong kanda ay koy bo si dalaki man. Masina takli basi manguda tawaya man atong do na mabu sana ning ba matam da sana rabra kay basi. Matam madi ado maghawki. Namita ang wairam oy silakli. School da amuk to'y sandi da magsat kadawari bani. Maghoy gi puna na ba lairik sing doloy sili. Nga say hay gi tawraga pan kibawado loyong ba amuk hanging ning singlak na hay na ba tawrak badani. Nong poksang silaglaga, karigumba ama ira ba chiya ma loyong ba da ulay. Loyong ba, kaysa to'y loyong ba yamngak na. Idra su sinadum hay bayadro. Asyum na ira iyam.
ai lon thokti haiba nakhoi su khanglibaduni is nang na wa ngang khai ngang draga ngarang ta ngangam naga nachil da thiranune nongpok ngak na makha satchat karama matamda karam kana ngangliba asingmani ai wa ngang bangamdi loyumba noksin aduna yare khangi mayamdo vek ya laga mathang thokhibaduda nongpok sumaningda tapna inaki shomdana masangamde haidana angang ama mathanda hostel du laihorabani warden su sairamani ngarang ta changlak lairik paningdraduna tawsinaba oiramgani haidana nupa du mathanda ta bed adude hiptuna lairi mamba su mamlabani pong manga ga takhibadudagidi mamba adumak khawkrabani thamtha oibana nganna mamba haibasi adumak thoi mathanda sa sumak hiplingai makhoiga thangnaba kadudagi gariga maposak amana sit-tuna lengba khotpa tawbagi khonjelama nasol pikna taba fanglai adubani ba adunadi atopa mi lairiboi khanduna adumak thoksadana laithoi thangnaba kadagi tarama makholadu makhoigi hekkagi berenda aduda amuk chalakpagi khonjelna hauna taba horakle nipa adu khasik makhol thokna laurai haiganano mi masangamdi khangna koladu gyamna tholibadu khumdi nipaduna hairiba mayamdo madugi mahut henadum shoro singduna chatkalai nipado adumna tawsilakpadudadi kiba amashu phausilakli tanja yamna chaba mai haibaduni matangduda fathet mutkre nipado khangboi kaiboi masadu khajik songki thongsu puna thaduna lonsilaga thambanatte amambaduda mathannata thongdu gre launa hangdorakpagi khonjeladu nipaduna taba fangi sum phaijup tungak samtana singkhatuna yengli thongdugi maikaida adubu karimasu uge fangdi ngaihak asumunne yenglingai mathaki bed adu tamna thak lairibadu kakhat khibagi khonjel tarai hiblambadagi nipadu phamkri ngaihakki mafam adu unwaimu amuk sikrabani adubu ngihak lairaga bed mathakta miyama tumduna hiptuna laibagum kre haidana makhol thoglakli adubu akiba pumnamuk phachilaga magi bed tudagi thak kapam kairakum yauribadu tamna tapna kaduna mangakto khajik thingkatlaga yangai adubu akibagi matawni amambaduda karigumba matumlaga hiplaga laibagum uriba masida nata mamitla karino khangdaba amana irang langna mabu yengamba nipado handakti khangba ngamkhiri thak kafam lairibadudagi fanjong thaduna senthokri maning handuna yengdrabasu maningda sittuna tanarakli haibadi mahakna khangi masada phawi amambaduda senthorakpadudadi makhongdu khongpham sahodabana stiardudagi ontharakledo fanakanadi lausikhibani adubu kanamanadi tabikidri makhong yaudaba nipigi haksangduna sittuna sangsilakle hairaga nipadubu yamna munna yenglaga natti haibagum akanba saumaga loinana amuk hanna mathakta singhatkri karino mana thiriba miyoiba ma oiraba sala oiragana kari maramgi mayamdu tuisangi matam loinaraduna hostel tamna laknakrabani hostel adude he kansilakpaga nongpok masado karino matawkri thawai amana masada sadong lakpagum mamito koyot oli mayamdu dagi mana khajik maning laithaduna lai mamang thaduna kaba haukiba angang ni pama yamna kanna laurakli mi yama gyan mangduna lairamle haidana warden du suyauna ni pama na laukiba mafam adu tamna yamna chengselai tawramlibadu ubada warden du pakhatna angang du bukauduna laikatnari rishon tabro mabu masangamdena laihobadaine mafam asida mataw karamna makha tada angang adu pungkali angang do pamli hairaga manungda magi ka tamna thangjinduna pusankri maga ka pundaba khaidi masagi ka da loinamak yenglinglabasu yenglingna sangnakre loyumba ka du de hek yobaga wari tawri mataw goramna onthariba janoni mamanaba ani aduna khumlaktringai nongpokna nasinaraga dinlena bhotnabada tusanba oirangmanida loyumba ngakna nangbu ngasai narol thokte kaina yamna haikibadaina
Sum leitana aina singlaba wa ngang bangam dabaga sajinadana nongpok harap yenglaga ngamida mit yeng ado haina de loyumba tasingna warden do somda hathu thoklaktuna library lairibadu tamna gam kakri mai dusu khangmutri mai hek mutkibagadi ngahak pumam mambani loyumba hoi lairiba kadugi thongdo gamma haiduna sabugani yaiselai ahumdo khangna thonglomde yengli adubu karisu uba fangdi shaumduna kariba oiriba shomduna warden do pakhatna library aduda kari no otuna thiri machilda su pakhatpa khonthokta soli lairik to na kadai de satkaba jano aina singnari basi sumlaba sala ahingbi lairik to kadai de satkraba library adugi thonga do mathanda gam haiduna thingselai warden do khangboi kaiboi pairamba lairik singma khada loina mak thadakri torch macha ma paiduna kaptuna thirambani torch ado machinna chiklaga kumtharakle hairaga lairik singdo tapna ammam tang khunkat bahori adubu khangaudi chot lauba khut amada tap hek pairori warden do makhut adu satoi lairik singdo mafam chana thamba horaklaba kahandani matungda thariba table adugi mathakta mi amana sor sauna honbagom makhon kanna tarakli warden do laiba yaraktri khangli mahak ta sengna ahingbi lairik do mangkri haiba thokliba pumna makse ahingbi lairik aduna ngaktani haiba mahak khanglakli hinga dauribra siga dauribra haiba wakhalda chamamnaba phaurakli masado sum tumina leplingaitani lairik singdo mathannata grong amuk ontharai warden do khangbaga loinana amuk kuntharakduna khunnaba tawrakpadani mitmangduda uktuna mamit irang langba makhai makpu sagadabagi mawongda yengduna lairamba lairik khunbaga lairi khanduna warden do senthorakli adabu library adugi thungadudi hangwa yakhidri torch adu on tawduna kabli hairaga yenglakpada makhongdi yaugdaba uptuna sittuna makhut anina sengak oiraga mahak tamna sensilagi madudadi warden adu asongi kachilama lairibaduda sensenkri machildo mentionduna kachildo tashilaga yamna kina phamli machildo suswali lamdam sibu konbiriba shor aibo muktadi nanbiuko aina laikidaba thoklabadi angangsingsi yena awaba tarakpa tari aina hinglabadi karigumba amadi tawba ngamgani solamba kharadu chaplepi manak yamna nakna sittuna chetpagi khonjialdudani chaplepkiba nakala maromdana nongpok amambaduda masado famungduna mathannata panglengda lengli masado yamna nungaitrabani nongpok tapna magi bettudagi kumtharakli dauriba pumnamak mamlabasu thongaududagi changlakpa thabalgi mangalna uba phangi loyumba ngasidi loyumba khaktanati anidusu uba phanglabani anidudi ahanba oibana ngakni yengli nongpok hausikti amuk normal dauna laikri aduga amuk tarang thamliba lomduda sangsilakladuna magi tarangdo tapna hangtoi khanghaude kariguma pot ama manungdudagi khangpai paithoki nongpok khangna maninghanduna laimaiditui paithokiba poshak adu karino khanghaudri adubu munna yenglamba maru ahum adudagi loyumbanadi uhawri yamna mayek sengna kari sunati lairiktuni nongpok tarang manungdagi jantra ama lauthorakli aduna su oiramba yai lairik adu hek tarang manung aduda mathannata prang songlakhiba jantra dubu siramdaida nongpok mamana haikibadu ningsingwaki imagi bungo mihina phana imagi maramda ngangnarabasu ima isana phattaba thabak tawdraga loire amaibi oiningi haidana hekta oirakpasu nati matang matamna oiserakpani nang sunama aingonda saununi imana piba jantra se thagona duna adumak layuko nongpok jantra do paiduna grong lai makhul aduna sena pai siladuna laktena langge tawbani adubu amuk amdi mama mahakna nungsina masabu sughaningdraduna sinarakibani thawdok singdo ningsing jantra do tapna makhudanga duda sinabu hotnari
Matam adutani loyumba nongpoki lingjumda makhut adu thamlaktuna khajik wangba khonthokta hairi karinu tawribado nongpok pairamba jantra makhutudagi takri loyumba sauna nongpoki lingjumduda pairaga singkhalaklaga thina sairi hostel sida kari amuk sanaribano fattaba laiwatima tawribro nongpok mangakto hai natti haibagum adubu hairiba haiduni loyumbana karisu khangkhiri madugi mugut oina dum hena chairei namai du thinjilakladi anop kadu pungai kainiko mathanga samaina tawramlaba aibu fatti haiganu hairamduna nongpok pu laktene inthoi masadu kharaga sole mi khajika pikle maningda hallaga tui naukton ngasai pai thoktuna takhiba lairik tugi manakta sangchilaklaga makhone hek paikhat pasungamda makhoma duna kauri paisin khri lairik adu kram khada kawbugi force tuna oiraba male somdana warden do asum lumlambadagi tapna mangakto laiduna yenglakpani adubu mabu yengduna noklambadu ubada fuk hawgatli ichan sittuna warden adu tamna songsilakpada magi mabayaw fatringai masada saina ama fawrakpagum kanna lauduna mafamdudagi mitna kukpada mangkri ukidri warden do fuk hawgalaktuna yamna bakana senthorakli handakte thongadu hangbada apanba karisu yaudana irai laina hangba yakri hek hangkibaga makhada yamna thuna sentharakhrabani somdana kamdauri nongpok to laimai tu ta duna lairiba jantra do khunnaba lamlakpani adubu thongdo angakpa amagi matauda una mitmangda nungsitki saumna yamna kannu humdorakli anthokna su kankri saumdo nongpok na lamlama jantra sudu yauna kang khaduda paisin khrabani nongpok phamlambadagi fuk hawgatkri tanjaduga chanana maisu khanglaklaklami mai lakpadudadi makhoi mayam nongpokta loinamak yenglai loyumbana hayeng nanga aikhoigane ka tongandaba yarara nanga laigadaba aikhoi kiselaklai tanjaduda warden duna kaurakli sai sing sanarase haidana mayamdusu mathang kumthanakri loyumbasu nongpokta faine yengamnaga makhada kumthakri mayamna sak sanaba haurabadu fauba warden do masada pakhat kiba thagat kiba gi sakphamadu ihong hongdi kuktuna warden ma ki sakphamdu ubada hanglai kaidore haidana adu warden duna yamna aina lochenkri sak toklaba matung warden duna makhoi khodingmak tananaba mawong amada hairaklami ngasidi na khoi laika paru raganuda hek sangbaga adumak loinamak tumnaroko aikhoi pung mapan tabada mai muthalaklagani mayamadu sukai haironi haraubana loinari lairik haibasitapu sadra sing yeknabagum lauri banidana magi thokpa wari sanaraga kanakri ngasai asok apan nangkhiba nipa machadu imung manungna thenglabasu thengna lauba laktuna pukri kadutani loyumba magi mondo paiduna hiyai manak tamna sangsilai oi sangselo ai mathong maram khangdaba miga loinaba pamdi ani do tingak maingak nana nongpok thengi nongpok suma khoida nungai tana yengduna lairami hiyai tapna adum tumla suya basida haina dine ai nang yam nungai tragana ne nanga tumina rochalo nangna haina traga ai khoide hainarani ne pungkya tariyeng hiyai makutu thangatuna khudangda siriba gari du di mapal tagadawre tumu yare haibaga tawbaga maidusu amu muthatkri warden do ka amada mathanta sangkhiduna kanagumba ama lakpa ngaibagi mawongda tawduna lei kanabuno mana ngairiba tanjaduda thongdo hangtoktuna makhoigi school gi principal do prap changlaklami warden do no matha sana lairik lairamtri principal do sungakna aduk seksina thamba lairik do kanana mataw karamna puramgadoriba sir adubu lairik tu achamba lairik tinatedana ahingba-lairik nidana madu fana oiduna su lairik to mathanna ta karamna mangadoriban amaibaduna su hairambadaini mi amana lairik to phakludrabadi kanamatada akiya khang pihalakloi haidana
khangde sir ngasidi aisu sirubadagi hinglakpa haibadani sakphamdo satriyadu soidana oigani sarsu khanglibaduni mane iramba mane ikiba pomnamak achumba loina oiki numitusu satriduna ikoi principal makhom tiklo haidana iba sima makhada thadarakpaga loinana sar khomtekibaduni aisu kaudrini aduga satriduna karam tawkraba amaiba manadi lairamlina tinkhre haidana haibikribadudi sar chumi adusu yarese hayengmak amaiba amaibi ama kauduna phachena amukta yengthok hangadabani phare sir shomduna kamdauri pungdu khara thengselakli nongpok tumlambadudagi mamitu khangpang pangduna sumna fuk haugalai aduga mathaktudagi kairakta nattana fallauni hektamak songtharakli mamit aduna yenglibadu loyumba hoina tumliba betugi mathakta thariba nauktona tumliba betudani yengna khongthang adusu asum thangduna sangsilakli tumliba loyumba bu munna yenglamnaga kairaktuda tapna kaba haukri urari nauktoni isi sina tumlibadu naukton bu tapna nalai shumna lakpadudadi naukton su hainaraktruduna mamitu oirom panglakpani adubu kana asulairamdi ngaihak mangaktu laiduna amambana yomlabaka aduda amuktang yenglamlaga amuktum tharakli handakti asiba isangi thawaidumakni nauktongi bet tamna karaktuna manakta phamlariba sor sound honbagi samillama fanglakpadudadi naukton mamitu amuk panglakli adubu handakti mitmang magtada tamthiraba hek yengbada kiraba isangi sakphamdu ubada yamna kanna laukibani adubu laujabagi wani khonjeldumadi thokidri naukton ngakpa amasung kibana masagi machindu tap paiduna yengse wa ngangnaba faniyam honajabani adubu ariyama taravi khanghaudi isangi thawaiduna nauktonbu mathaktudagi laktuna singthakri makhaduda shapu amaga yaura kanna thomjelli wa ngangbadi ngamda sainga pumnamak kauba makhai loyumba tamna sanselakpani adubu mitmang aduda uptuna lairamlabadudadi naukton thonglomda oina senthokri thongdu masa mathannata hangdoktuna maikai salai khangdaba makhai selakli lairamba thong thinjabani adubu thinliba haibaduni makhol mawadudi amata thoklamdi naukton kine istiar amagi nakalata sinduna famlaga kappasu ngamda lairi karigomba ama sittuna lakpagi khonjel isikhullaba ahing aduda mayek singna taba phanglammi thongaw aduda haisilakpa thabalgi mangaladuna mamiyama uba phanglaklai naukton masa mathanta machildo mensinjaraga yengli mami adudi asum mayek senglakpada nattana saukthoragli naukton tamna phamlambadudagi hawgalaklabani mana khanbaga tawbaga isangi makuk ado fatli thoraklaga tamthiba khonsel amada hairaklami aigi lairik nakhongduna kauba natra naukton makhada muksen thaw haurakli hauksik asum selakpana hostelgi mapal thokpham thongjaw adu yawraklabani thongjaw do hangna laba laknaringai thawai do di yamna thuna sitladuna magi manakta sum yokselakli naukton thongsu hangba yada poketa summarakpada koloma ma yawrami mapido sadum taaduna kari no iba yaba makhut aduda khara isin khrabani aduga non khalakpadadi kana sulairamdri naukton sor mapiya ma khondo i tanja adudani thawai do fan bai silaktuna naukton gi makhong du sikhiba satpadi ngamdabana uptuna naukton bu siktuna singlaga mathak lomda makhutna sainga oiduna senkatkri naukton kapsai lausai aibo kanbiyo khaidana adu makhola matta magi machilla dudagi thokidre hokre numit ado warden haudorakpadagi makhoi loina makhawganaragli
Naukton leiramdabaduda bathroom da changki khanduna makhoi ngihak wari watai sanari loyumbana ai ngasi makhai mara tawrama singdo ai tamgani hiya ai tapna mi tani haibani nangbo khajik tapna ngangome taning tajasano darka thadi nongpok betudagi gam kumtharaklaga bathroom gi thonggo hangduna changkri ani do ngakna nauktondi nongpok su thuklakli makhoi ani di lairamdri naukton bu yengba thukhrabani makhoi ani di thira su phangmallaktrabadudadi warden da pau piruri naukton lairamdi haidana pau do tabada ka sangduna naukton laibra haidana yengba yaba yengli adubu kanamata su uba fangkidri thiba fangnamdi loyumba singnarap makhoini yaudaba to flora duda lairariba library adu tamna makhong thangduna karaklabani library adu gi thong adu hek hangbaga mitmang maktada thauri yanduna lairamlibadu ubada loyumba makok ngauraktuna makhada phamthakri loyumba gi matungde inarakpa hiyai tauramlibadu ubada khanglaw laurai sir mayamdusu loinamak sinaraktuna mathaktagi nauktongi haksang adubu ningthina lauthokli loyumba nauktongi makuttu sitna paiduna kapli naukton kai pendaba yaugi mafam sida ikhoibu thadoklibadi tu sum yanglakpada taramli wahai khara nakhoi satkhro loyumba mafam sida lairiba mi khudingmak puduna chatkro natrabadi thawai kaya ama manglani ai khoina thengakhiba lairik adugi sakphamdu lairi chatlo nakhoi kari tawrakadoriba makhoi makha tana laikhigadoribra natragana mafam asi thadokadoribra yengasi kari maramgi tawrakliba thawongno makhoina kari lankhibagi makhoibu khatnanaba hotnaraklibano hotnabada natti karigi nauktongi thawai laukhriba warden su principal du su makok adu haigattana saba haibadu oirabani tawramlibadu ubada hana thokhiba thodok su haidokningda thoklaklibadu gi maram du su haidokningda mama mapa naukton gi imong manungda pau piba tari makhoina hanglakpa wahang mayamadu gi paukhumna karamna khumgadoriba asengba pumba haidokadoribra hiyaiga loyumbagadi kaplabani pikmingaidagi punjarakwa marupna ngasi makhoibu thadokhibaduda tasengna penjadri mathamuising ado principal aduna yenglakpa mityengda warden du kumthaki aduga nauktongi imungda pau pikri machabu nungsidaba kana laibagi pikhibaga mitku phadi mafam aduda thunglaraba machagi thawai yaudraba haksang adubu konduna tengthari mama mapa anido warden adudasu mapa aduna yamna kupna hangli adubu aikhoi khangde haiba wafam adu nattana atoba wafam amatta tagi haiba fangdre loyumba mapido taithoklaga singnaba mityengda nongpokta yenglai nongpok ithok sadana laibada ubada mayamda tanaba hairi asina tawriba oirangani pumnamak mayamdo loinamak loyumbada yengai aduga thangnaba mitkupta nongpokta amuk mityeng takri nongpok mayam aduda tingak yengai loyumba sauna aina library dagi lairik ama pagina lokthokluba lairik ama mahakna lot chinduna kari no khangde ahing khudingi lai sanabani naukton sumana hatpu oirangani git nammi wahaido matang adudadi nongpokta tonglamba thawaido chatkri thokri nongpok gyan imamna mangak adu hai loyumba yamna sauna adudi nang ngarang tawriba potu karino ha haujimaglo nangi tarangda hangtuklaga yengsilo nongpok masana aranba amattadi tawdabana mahak yai mayamdo nongpoki tarangadu faklagi yengli adubu karisu yauramdri shupnagi achapot pirol khara nattana loyumba nongpokta yengai nongpok sumapi ira chena nungaitana loyumba bu yengserai satra kharana su hainaba horai ai leiba talaklibo ai mama baba kauraga chatlan ai kijari nauktondo mafamdudagi mama pana siba haksangdo puduna satkri satra singado wardengi manakta sangsilaglaga sir
ayumda halagi ima pabungda call tawbiyo amasu sangsila I wahay adudumak hayri I mathang sangsilak tuna wahay do chap chana adumak hayri warden do sauna nakoy kanamata mafom sirigi chakpa yaroy nakoy gi parikya loiti phawba mafom sirigi kanamata muchiling ba yaroy Satra singa do koktak sai adubu mathong huktaba haini hairoi khangdaba misu adumak yaudaba nati nipa mana mafam sira naukton dawna aikhoi busu awaba taro hairi bro sar warden do khanglaw lokhlai aina hairi sini mafam sirigi nakhoi kanamata chatpa yaroi sanglo noi kada hairam laga warden do kongkri Satra singa do su tingak makhoi gi kada loi namak sangna khiram loyumbaga hiyai gadi betu da thamoi sakna phamlai nongpok suni ani adugi matau do butomin yenglai mabulana lauri haibasu ma khangli adumak pu nongpo tapna magi betgi kumtharak laga bet ki makhada pakthakri hiyai tapna loyumba bu nom laga loyumba nongpok si karino mamu tawraba male loyumba su yengai Tanja tuda nongpok makhut aduna jantra do makhadagi loktorak laga masagi makhudang do sijinkri loyumba famung dudagi fansong thorak laga nongpok ki manakta gam sangsili aduga nongpok ki collar do pairi hairaga mama aidu do khutum sena tasiladuna anirak ahumlak thinjinbiri nongpok masadu kharaga sole masil duda I mari khara thoklak labani loyumba sauna nongpok na sijaramba jantra do thadat laga laktana langki aduga yamna sauna nangi hangtakta aikhoi loina sirani aikhoi sitingai nang hana halamutari hainingba kayama lairabasu karibo haiba ngamloni sum agi mangak ado haiba nattana loyumbana nang aikhoi bo minamlibani ha nang aikhoi bo minamlibani haiba sei nang narol thukti haidana haisin baduna pramani Iya isang silak laga loyumba bu singthoi loyumba yarisi mi amuk siba tai siba nati hatori mani nongpok nipa oiraba su kapli loyumba na langkiba jantra do tamna makhong do amuk thangsin bani loyumba mana hana sat changsin khraga ta paikhali nang na lai sanaraga nang na amuk kiri bani ha siraba su nang hana sigadabani haiduna thongna uromdagi jantra do asongma napi marak aduda thadakri nongpok masadu saurei solabasu asawduna fudoktuna kanna sanglaga loyumba bu pinna thilai ani do hektamak phunarakli adubu loyumba na yamna laina phubi hiyaina yari haibani loyumba mi sirani ne nongpok laimai duda tuduna kapli nakhang du su kairabani aina hairibasini nang hana hatkadabani matam madiya sumna hokri numidang magi matam amuk lakli satra singa du sukibana loirabani ngasidi class su tawdri adumakpu sakti sadaba yadabana warden duna loina makkori nongpok tapna hogat khiduna thoknaba tawbani adubu loyumba parap sangsilaklaga laktana phamung aduda inthuraga thi khara na makhong mukhut adu punsilaga machilda su hai na thibonga mata chaba yaroi nang na khatpani aigi marupu nang chu kanglaga siro loyumba nongpok ko punsilamlaga makhoi ani makha aduda kumkri warden adujan su hangki nongpok di haidana adubu loyumba na masangamdi sak saning di hairi I haidana khomjilamlarabani somdana nongpok wana betudagi kasilda tasilagalai mapisu tap tarabani tanjadudani nungsinna humbagi oiribra natragana karigi oiribano thongnaodu gam phusilakliba nongpok masadu ithak-thakatna mamito koyot otli adubu mitmang maktada thonglomdagi chituna sanglaklibi nipidu ubada mahak tuminna yengnagalai Hawaiduna mabu udabra natragana karibu thiribano magi mapala na satkiduna loyumbagi betugi manakta lepli nongpok tapna masado kachilduda pulap laisili khangaudi isangi thawaido nongpokta fat mangak ado thieklaga yengthorakli thanglaba mitgupta nongpok tamna yamna situna chensilai
Lau sungamda makong makusuloy na magpunbana masado nantok na magkan na hotnay. Haway doon nung puki manag hik yawraklaga nganglaga hayri. Loy na maghat ka ni. Ay buhat kiba mido liyam na taroy. Mapuk kudingda tido na ado maghat ka ni. Nung pukap laga mangagtuhay. Isan tap na nung puki manag ka sang silaklaga. Nangdi ay gisaydang pamni. Tanjado da thong do hang laga mi sanglak pagi makhol da tabada mitmang da lairamba thawai mirial do ukiri kadom da chat kraba no khaiba khanghodri loyum ba sang silak laga nongpok ki makhong makudo thadabi nongpok tap na loyum ba tana ba loyum ba tap na yeng thorai na khoi na ibula na lauri ba do lohning di mafam asid thokli ba lairi ba thawai miril adu aina phana ba khotna bani thajadraga haiduna lairik to kadom dagino puthorakli nongpok tapna magi wari taro thawai du ki wari taro loyum ba nongpok tamun ne yangai hiya isu sang silak tuna lepi nongpok tapna pa ba khawrai momo noktuna ai giming isan Class 10 gi mahayroi. Isa si puglak pa matamdagi. Miyang gamimana da ba matawa magaloy na lai. Ay na khayba, ay na kanba, ay ni ito ko pum namak asyang mangak to ay gali. Ay bo, isor mahak na tawsan biribra natraga na dandi pibiribra ay kangdi. Adabo, dandi soy no oy gani. Class 10 gi hostel da lay na ba matamaduni. Itchan nok laga. Thaja, to aigi wakalda khalakpa thaudok ama predict oina nya ai namuk isan ba sisu asengba thoglak-labadi nungai ningo thajan silaklaga kai nungai ba pauno masido sarma sangam dabadigi nya class tawraro haiba loibu na ngai ribani warden nupi aduna angang sa ngasidi na khoi sardo masangam dre class tawraro si hairakle thaja khatlaga nungai re ay sundangi type niya super power predict ko bang amagi amaga pahirabadi niya kaya din nungay gada ba nungay ni nang ay su kaya wana hawri ihayban ng kanglang wani lohan kasi puglak pa digit hoglak tabagi warak pa madudin nang naghangda ba adubo amarom da niya hawsik science sa khalak pa si kanare ko ay gilon si su ning thi na hawsik di thogan bire adu su pare si tumlasi mayamadu lang na kaya na tumna ba hongnari. Makoy na lairi ba hostel asi kamada makoy mi taramuk pulap-pulam. Yam na saw na sagatri anaw ba hapsilak pani. Mayamadu. Adu boys kiti hanadagi hauna yam na saw na saramli. Isan tumlam day mitkup da karino may iri. Nung siba ay hitaway nang sunungay na tumlo. Manglanda teng na siko. Thajana, isan, kayo nang nairi ba doon na? Haidok pa yabra. Is topper su oy ba, topper su koy ba, nang dinairi na. Ay kaya di topper no, topper di mana tra. Oy re, yare. Hayang di niya, nanta na hudurak lani. Ay tumlage, tumningle. Mayama do tumnarabani. Nga sinamagi ahan ba, asoy ba kayo ba doon? Manglanda urak pa taudok ado, kiningay gi masakni. Mamay mamin. Ang sangang to na humang na pungluplup-li masapumba. Thaja, isan na manglak na rakpado da di hawdorakli. Isan kayo rage. Si, mito pango. Isan mamito afing nga fay oy na pang torai. Kayo na, nakoya matasat kibayaron. Moy sat kraso, nang sat kinuba ko. Kayo nang hariduwa. Isan kaya namuklakla do na. Yari si, tumlo. Ay ba di tumningdri? Thaja na, nang hayeng thokloy dra. Thoye. Ay su thok taba yabra yeng lagi do di. Hayram naga thaja, tumning ba do na thumat pa na mamitu isen baga adamak tungkri. Isan karino khangde, ahang ba semay ani puthok do na, kana-kanagi saktam no khangde yekli. Aduga, kari-karino mana ukiba singado, sitna na irakpada, ayo uisilaklabani. PSD onthok na suyamkri. Lairik wari iba pa mana, masana lairik tugi cover adu fawa siyamsari. Turiya mana tawdo na ningti na thari,
Lairik tugi matakta. AHINGBA-LAIRIK. Lairik tugi cover siyam na mapidusu kadom dagino tarak pano. Tapna tarakli. Yan ba sing na kongmugi konjel tarak laba mata madudadi ichan iramba siyam lambado loisin kiduna magi betura tapna kakatkri. Nga sidi mayamado mahay lang nari. Set pasu mayama masatkri. Tokri. Bye New Year yaw na ni haidana. Sataba haibabu makoy amani kaktani. Adusu isan lopundi. Thazana. Isan, adudi ay susa lagi. Mamahoy law balak layi. Pazana layramu ka. Isan wa matangangda. Thazabu siya na konsilay. Aduga kaplaga. Aybu ka ukinu ko thaza. Aybu ka ukinu. Thazana. Is numit nini sida nang kaukrani ha. Isan thazabu thaduk loy matagom siya na ko lamba makul adu kom tokri. Setlo hayri bani magi to. Thazasu bye tawram laga tokri. Matam masum na hausin kibana numidangi pung amata silaki. Isan betu da matan na taphamduna mamito pangduna layri. No masukan na sutari. Tongaw do sunungsin na pubada gam tawri. Isan tongaw romdo da sang silak to ni yeng bada urari. Mana ukiba amuwa fijol setpa makuda singjang paiba ni pado. Hostel tam na sangkibado. Masana masabo ngaktoki haibagi wakal dusu laiti. Mana ukiba do magsumda yadi haibagi matawgum mamang duda lot kiba mafam duda sang duna lotkri. Masana tawjari bado karino haiba masana kangjadri. Ukiba di masi paudangni. Masigi matung nipadugi sakta madukak ukibani. Nipado tanja yengduna sanglakpana hostel lugi ka kudingmak sek tawri. Karigino haiba khangdi. Aduga tapna tuminna. Isan na layriba ka adugi thongdo hangtokladuna sangai. Hek sanglakpaga nipaduna. Isan! Kaya laygay. Isan machildo mensinjay. Nipado sumana. Pairak liba singjang adu makhala tamkraga tapna tirai. Singduna kauraga. Isan! Nangbu dana kauribase tadro. Isan chaw na makuta kolo mamapay na lolambadagi fathoglay. Noy napagi dahara. Nang aigi lambida asuk yam ni libasi kari. Nang aiga kari mari lay na de. Psycho killer. Nipado kang na nokto na. Isan kaday aigi proof yaw pen drive to. Pero housing mo. Mihat pa. Nang na aigi isegi pun sibu lay katahalaga. Ha na ba honaramba. Numit ato da ay laklamdrabadi. Nang na mabusoy din na hat kini natra. Pen drive ato. Taza da bikre. Ay napuhan kri. Hayang mak nang bulakot palaklani. Nang na hat kibat jamjeraba kaya adugit haway do na siyo penjerani. Isan ning singlai. Nga saigi tawdo. Taza si pen drive si nang yumi hek yawbaga na. Police station da hana sato na pen drive si sinabiramo. Nangi aroy ba matiyang nisari. Nanga aiga klasu kaya hanaba nati. Ay na nasi pamdri. Aiga marilay na si haibada yada ba natrana. Aigi fata pa pum na magkumsili ba oire nang dia. Haido na asum sang silakli. Isan susaw na. Sang silakano. Nupado isan buta paraga. Nang nasidi makoy ki manakti holagi. Isan mana pairam ba kolom do na nipado ki puksip da tilai. Nipado na say na kanglingay isan yam tuna sentuk na batawray. Nipado saw na pairam ba singjang do na siya na ba hot na riba isan tam na safukan nila ngay. Isan mananggalado da singjang do na layingkri. Yan kri. Jelang ba kong tang sap lepki. Birang masu tap na sintaray. Maning lom da tap na mangak do lay do na. Nasagi wakal na patabangamda nang sutaway tajaragada Nipado isal tam na sang silakli. Mananggandagi singjang ado setpada itsalay maido da long na haitaki. Nipado noklaga. Nang ay na mapok kuding hatkani. Adom na usita ba nang di damtiba mi hata hatkada bani. Haido na pairam ba singjang ado na makwang do da kakri. Hontok bani asiba haksang do kaado da dumaktahawri. Nipado tap na toki do na hostel do lantok na batawan. Adubu polis ki gari ki konjel na pungnin nilari. Nipado pakat pa na poketa maru ba da mobile phone yaw do na layrami. Phone do opta hodri location yeng do na lakpa ni haiba kangli.
manungda yamna thuna sinselakuna ichangi kaduda amuk hanna changlakle hairaga machilda isanbu yengduna soli samamnaba natti sarangda lairoi saruk thawaisi thabana saruk samena pai khudak aduda nipadusu thauri yanduna masagi aroiba oikhirami police singduna sanglakpadudadi pumnamak loiramli nongpok mapi tapna tai nungaitra warisa magi sakhamsisu nungsidra loyumbana mana yeki haiba saktamdu yengi nongpok khana loyumbada yengai karigi yenghangani haidana betuda masado araiba thektorakli hiyaiga loyumbaga maning khangan halli hiyai launaba tawrakpani adubu khonjel thokidri nongpok masado walduda naplaga karambadagi makhada gyan mangduna haitharai mayadu sumudkri loyumba torsama thiduna kablaktuna sinba thungna yengli anjadudani mamin irang langba makhai makhada uptuna makhoyu yenglamba isangi thawaido matamaduda loyumbaga hiyaiga maikai khangdada sieli adubu kaadu nattana atai senphamdi laiti kadaida sengani yai makhoigi mathaki betuda kakhalakladuna masa pumba ta sinduna laikhrabani adubu isangi thawaidu tapna mangaktu likhalaklaga nokfe tawselai hiyai ki manbana famung adudagi songtharakpada khongphamadu sahaudabana makhongdu amuk sulai thekri hiyaina loyumba khonjel amuk thoglakpaduda hiyai kanna launaba hotnai adubu amuk thoglakiri tapna ngangba tamak thokpa oiraba male loyumba tapna sansaduna thonglomduda lakpani adubu amambaduda mana kariguma pot amada pairubaduda makudu thangattuna ngakna thabalgi mangalda yengi uri angangba ikhengna makuttu luklamba tapna mamangda yenglakpadadi isanna sittuna satkibagi makhwangdudagi tahauba I oiraba male loyumba kina maning handuna amuk silakli thongnau lairiba lomaduda adubu magi makhwangduda tap launa kariguma makhut amana pairi loyumba khangna kauthoklui hiyaina aini kaida chatoribano loyumbana hiyai nongpok su wakhal lakli nongpok anidugi manakta sangsilaklaga anido yengai nongpok saina matawri loksin phamama ikhang khangdi aniduna adubu sain ani ahumdudagi manungda amadi karino haiba loksin mangamkri nongpok na tawrakliba sain do madudi makhoi nakal amada senasi haibani tanjaduda betki mathak aduda fan songbugum yamna kanba khonjel amana pungnin nilakle kaadu nongpok kanna sen khiduna thongdo hangdokle hairaga yangna sen thokri hiyai yamna ngakna yenglaga lairi bet mathakta lairamban iselgi thawaido nongpokna sen khibado yengamlaga aniyadu tamna yangna paiselai loyumba mami se jeno wiseladuna senpham atoku upai laitabana wanglaba thongnaudo hangtoklaga songthakri hiyaisu songthanaba hotnabani adubu ngamda amuk hanjilaktuna betugi makhada oina sangduna lotkri loyumba napi marak aduda tasili seitik seirang marakta tasin mana khardi sukli makhongdusu seitek amana kanna thinkri loyumba mamaidu suksilaga seidu satokle hairaga tapna makhongdu thangduna senba horakli hiyai kina bet makhaduda tasilambadudagi magi hek manakta yamna nakna sor sauna holakpagi khonjelama tarakpaduda yengthorakpani adubu magi manakta hiplamba isangi thawaidu ubada fuk hawatke tawrubani adubu makok adu amuk iyai sinduna famungduda sittuna makhadudagi thoglakpa mapum phadri kanda makhongduda tap yankri aduga amuk hanna khangsing singjankri ngaihaki matung thawaido thongnau tamna sitlaga loyumbagi maikai tamna laknaba hotnabadagi masado karino matawrakpadagi amuk hanna thonglomda oina sittuna thokri nongpo ahingbi lairik adu paiduna maisunaba hotnari tanjadudani mana lairiba kadugi thong adu tapna hangduna sanglakpa nongpo upu amagi nakalda tasilaga lumli thawaido su sittuna mabu thirambani adubu fangrabada thawaido amu uba fangkidri
Nongpok sora muktang hondok laga may kheto khet pani. Adubu asya ko may khet aduda mahiya matap tap tarak padagi mutkri. Nongpok amuk shu may kheto khet tuna matak lomde yenglak pada uri. Upudugi matakta maabu yengduna layramba thawaido. Nongpok kang na lairik adu thadok pa yade matagum siena konduna kanna sienthokri. Thawaido su magi maikaida kanna tanarakli. Hana istiardu da kakalaktuna makoy kaadu da amuk hanna siensilakli. Adubu taaduna layramba hiyai haksang da panduna nongpok tukri. Lairik tusu makuttagi paithokduna thongnawgi hek mapanak na takrabani. Nongpok maning ondo ni yenglakpada tapna sittuna mahak tamna sanglak lamba isando uri. Hawgat pa siyungamda nongpok san saraga yang na sinsili aduga lairik to tapay. Sangi thaway do suyam na yang na sinsilak to na nongpok pulak na singi. Nongpok lairik aduga para na may kit adu suyaw na thongnaw do da lak na langkri. Nongpok thaway do na singlaga istiyar do da lak na puthakirami. Nakalamarom na nakamdawri, loyong balambi kangaw narakli. Salu mafam kuding hanna thongaw mapado tado na layraban. Handak su amuk thongaw gi mapado hanna tarani. Tanjado dani nakandagi tapna isan gi thaway do thoglakpa. Loyong bakang do na hanna yenglamda selagli amuk. Thaway si sumakong yaw di hayjabatani ontok na yang na tanarai. Makul animak to na lam dana lam chen bagi moongda. Loyong basu uwa magi marumda tasin do na lumi. Adubu maadi thaway sunati mini. Sangi thaway do loyong bagi mamangda uthak to dagi bum hay do na kelay. Loyong bahogat laga chena ba tawrak pada makhong do da isan na yam na kan na maya do na sik laga sing bahokri. Loyong ba makhong do kawi masaro nantok na bahot nari. Nongpok wakal lak to na layramba mayam do hokdokli. Warden do suyaw na. Aduga loyong ba tina ba thoki ba thawdok loy na magtami. Loyong ba sum sanglak pa na hanagi thongaw mapado da amuk hanna tarabani. Loyong ba makut adu na lam laga yan ba yaba put lam bani. Adubu oidi. Tanjado da makut to na lam ba do da lairik to pairuri. Man na yengi lairik adu. Asay nongpok na tawki ba ingit ama mo tam na urak lay mamita. Ingit adugi marol kangla do na loyong ba lairik to makhada kan na sudali laybak to da. Lairik adu suki bagi saynana isan do kan na law do na loyong ba busing lamba do tadokri. Loyong ba tanja do law do na fuk hawgatli aduga thongaw do tam na sangsili mana thiri ba do mana langki ba jantra do ni. Adubu jantra gi mahut maikhet oy na fangli. Maikhet adu loyong ba khara lap na langkraga jantra do thiri. Hiramba do sab lep to na nongpok na akon bo oy na tawrak hibe ingit adu gi marol mahak laksin mangamkri. Loyong ba makok adu na makut adu da thajin jay. Adu di kari sunati lairik adu may thaw haibani. Loyong ba lairik adu makhada mo kan na suy. Adum na tawdo na sinsilakli. Adu bu isan na loyong ba bu lak na singkido na uwamagi masada yando na tamkri. Loyong bawa na sordo saong na holi tanjado dani hiyay matake thongnaw to tagi fansong tharak laga lairik to tapay may keto sukun katling. Adu ga fat ket kri. Isan gi thaway do yam na saong na ngang do na pay silak labani. Mataw to di hiyay pakat pa na kaidaw ni kangdra to na lairik to langkri. Isan thaway do hiyay do na thayram do na lairik ado tam na paisinki. Hiyay loyong bagi manak ta yang na sinsilak laga loyong babu lokthokli. Loyong ba wa na hiyay bo kupak na tharaga. May thabyadro. Ay di ka na nakhangi. Loyong ba na hiyay nang ka na sinsilaga lairik silak laga ne ay tam na langlo. Kaday may khet piramo. Hiyay nga say di mahak maray magfaba na thaway thada badagini hawsik mafamasi damuk lagliba. Ay ngamloy, ay siro hayri bro. Nang hingning ladi ay na hayri basitaw ni hiyay nang bo. Hiyay yakri. Hawga laga thaway do tam na yang na sinsilak laga lairik to tap. Lawraga lak na loyong batam na langkri. Isan saw na ngang laga hiyay bo namli hayraga mangagsam do da sikpa hawkri. Hiyay say na kang kina. Itaw, ay githaway ka lo. Loyong ba may keto yeng lo ba dadi maru amakak ta ngay ramli.
Yamna pakatna may khit ado makut ado nikna khit lago matungda lairik to may sukri, chakri, maning tamna. San may sado na masapo masyak bagum kak na lauram laga mitmang tudagi mangkri. Hiyay kap laga, bay. Nopok sumakoy mayam haudo na lakpa na mafamado yawrakli. Loyong mamakada fam takraga kablai. Yam na pinda na. Nopok susang sin mangamda yeng laga layri. Loyong ba nopok ta yeng laga. Nopok, sorry. Lao. Ay lau kalulaw mo fam sidagi. Hugal lau, ay sat pawari. Nopok susang sila do na hugat pi. Makoy pulak manung da sengpli. Warden do na sok pasing do hidak thombi. Loyong batap na. Sir, hana na lairik siya may tabiram na ba di yata bra? Warden do tap na. Kangdi, ay koy di amay ba na hay ba do kapten? Tana ba suko na ado ko kanamatan na tabang amkiti. Tara ba susa uyakiti. Loyong banong po hiyayeng na wahay do da warden do na. Pari, hayeng dagi lairik ning tina taurasi. Ibungo na fatta ba taway mabuso loisin bikri. Hay do na loyong babu tap na makok do da nan thabiraga. Warden do su atay singa do su kaado dagi tokri. Warden do tongzel da leplaga. Wari singsa. Mapal da tokanda. Ado maglok na tam na sigaw. Hayram laga chatkri. Warden do satkibaga loyong bana. Bay niya. Kaino mingi. Hay do na magi poketo dagi sena ama putorakli. Page number 199 thaba ama. AHINGBA-LAIRIK to dagi silaw ba oy gani. Tanja sana may masulakli. Loyong ba sido paktokli. Mahat kiba mido gi masak yengsi. Siyedo ning tina fakpa loirak puto urari. Pencil na siyet ning tina tawag do na iyik liba dakpam do. Ani do nga nga. Itaw. Mani. Yiklam liba saktam ado hausik lairi ba warden do gi saktam. Loyong ba na. Warden mahaki. Mamang mapo. Sa manay ni sakpam sidin. Tanja do da tunga do da singjang na kan na kay taray. May su tanja sana mutki. Itaw! Matang sida. AHINGBA-LAIRIK hayri ba wari sigi Season 1. Saruk akum thong na kaidok liba si mapung panelo sinjay. Ayang matamda wari sigi makha Season 2 putok saraki. Mayam na adu faw wadang ngay minarasi. Aroy po ay nabikas NBS na mayam bukurum jari.